Mamang tha September kuntra dagi ngasi phaoba thiba khangdana leiriba Thoubal Awang Leikai dagi houjikna Haobam Marak Chingtham Leikai gi ashanba yum amada leiriba Akoijam Angou mari leinaba shingna Phangnaba Thibiyu haina mahak Loinabi Akoijam Kiranmala na mari leinaba shingi pukning chingshillakli wafam ngasi Haobam Marak Chingtham Leikai community hoda Leikai gi meira paibi shingna saru yaraga chathakhiba wakan mifamda Kiranmala na phongdokhibani wakan mifam aduda Kiranmala na hai Akoijam Angou mamang tha September gi tang kuntra da yumdagi thokhibadagi hanjilaktabani numit aduda mahaki machanupi private tuition laurunaba uripokta chatkibani private tuition lauba chatkibadagi mapuroibagi phone switch off thamkibadagi ngasi phaoba pau phaunaba ngamdana leiri mapuroibana thauraga chatkiba angoba machuki bolero adu haukiba tang anida uripok mera paipina hairakpadagi city police tagi fangbang ngamlei bolero leiramba mafam adugi CCTV footage yengba matamda mahaki mapuroiba se kulai paiba myoi kharana pharaga pukhibagi khudam changdam lei kari maram gi damak mahaki mapuroiba phaduna puribano imung manunggi awaba ubiduna mahak thadokpiyo amadi mari leinaba shingna su phangnaba thibiyu hiramasi gi matangda police ta su wakat khiba leire adubu ngasi phaoba mapuroiba ka pau phaunabagi wafam di leitri haina Kiranmala na makha taki aigi puroiba Akoijam Angou maitei aja hogiba tang de 30 da dang wairam angang tuition loba chakibadagi ngasi bawba mapam khangdana leirakle mabu mari leinaba kana na khangba uba leiragadi tikta kaidana mabu mtang imung manungda chani gi minungsi yengakanda mabu mtang thadokpirau